Kurumjari, ISTV ki Manipuri pau ming tabiri basingbo taram noksari hanbada maribo pau. Manipur da diversion based irrigation project paikatuna manung hanjin mufam singda ising pangan gadori. Pau sandang upizari. Tata Trust Mumbai gi santang makada Manipur da diversion based irrigation project paikatuna manung hanjin mufam singda ising pangan gadori. Masigi matang da nimit nini sabu sathagadaba National ki thakta khanane nabam from ama Imphal gi Classic Hotel da hokre. Hokdopagi thorom da Manipur gi Chief Secretary PC Lukunga, Tata Trust ki Associate Director Biswana Sinha amadi RNBA gi Secretary Mumbai Faigasu Sawyaki. Rongmai Naga Baptist Association amadi Livolin Foundation Bhubaneswar arina punna sinduna pangthokiba thorom aduda Bharat ki atai state singlagi lakpa NGO singi musing su Sawyaki. Wangang kiba singna phongdona kibada project asigi makada Assam Manipur Meghalaya amadi West Bengal na singba state tara humdoida tabuk paikhali project asigi makada apunba district yankhai mathoigi lam ekar lising humphudra nipanda tabak lakhotuna yung lising marafuda kanaba pikre project asina ilisingani mapandegi tabak paikhatuna district taret kilam ekar lisingani samri tara tareta ising phanganbagi tabak lakhotuna praja singda kanaba phangankre Makatana manung hanjinba amadi jingi mafam singda ising panganaba tabak paikhalagani tabak paikhalagani haiba wafam sing phungdongnaki thoranga marirena PC Lukungana souvenir amasu release tauki mangna haikibada isingi maru oiba asi miyam punna khaminaba tangai phade Manipur sarkarna rural amadi urban area da ising mapung phana phanganaba scheme kya paikhali Tata Trust ki makada NGO singna paikhaliba diversion based irrigation project asi thaganingai ba thabakni haiki beginning in the rural area water have been used simply for drinking and washing and cooking but now with the new development and projects taken up and with the economy and its growth being taken up at a higher level water plays the most important role in bringing about the desired result in all our efforts in the government, in the societies, and in any organization. Nifu mga suwa sam refers ki kanguna patrolling sapada ngasiyu pung tarulom tama matamda khawai soy manakta IED bomb amale nam batheng na badegi bomb expert singna asay ngam yaw dana thoklaga atopa mafam amada okhai hanre Mamang sahigi February gitang tarataru amasung May gitang taranipanda Manipur Khadi and Village Industries Board ki Vice Chairman Sagol Sem achobagi yumda bom langsinduna pokhaihanba amasung thamjinjuna aki akhangnangan hibada chenaba wangoi thongnau jomle kaidagi abote Elias Saljas Meitei amadi maki imung manung matam pumbagi oina social boycott tawre haina thongnau jomle kai sakhot thorang lu thadorakba serol amana khangalakle hoji pawgi marathana atem brem tang lawjari break ki matungda tam moksari mahai tamliba mahairoi singna dabi fangana bo honabada mahai tambada sizinariba table chokri kya mai thaduna khongjang changchinbagi thabak leptana satharakle ngasi su Manipur University na Central University oinkhrabasu boys hostel number 4 da mahairoi singda phangangadaba phangam thokpa sing phanganre haina mahairoi kyana yaningda phongdoktuna table chokri amadi kangthol singba polam kya hostel gate mamangda mai thaduna khongjang changchinre Mahairoi hudrani pa lady hostel asida matik jana mai sing newspaper phangdabaga loinana security leite haire Mahairoi chama sudrabadi mess ki khudong jaba hostel asida piroi haiduna hojuk phawba pidre Mahairoi singna taliba dabida musuna mateng pidababu hostel asigi mahairoi singna yaningdaba phongdorakle Nimit taruni ki manungda hostel number 4 ki mahairoi singna taliba dabi sing asi mari leinaba authority na pidrabadi akan makhongjang makhatana changsingdani haina mahairoi amana phongdorakle ngasi degina thani de fazile akoina makoida authority da haiba matam madu tabidre even akoina kana gumbana sinoi kai gari awara pa like kole haibse hangade akoi welfare gi lei missing no akoida madugi do hangbirade akoi award passing Centennial University amane hairaga sida lei ba award passing si Centennial University ambo ibigi rule regulation ngana sale bra do akoina khanganingi jium ba award pa ma'am se akoina mangjona na akoigi MU gi authority da haire ba akoina
authority sing na tabi rak tabda gi khoi myam se kayum basi gi hairi basing se hapta am gi manung da pidra ga de makha ta wa kan mukhong sang sin ga ne warep ne Department of Education School Government of Manipur sin na pangthokiba class 10 tamliba mahirai singi state level national talent search examination amadi class 9 tamliba mahirai singi state talent search examination amasung class 8 tamliba mahirai singi national mission cum merit scholarship examination gi poll laukthokre haina Directorate of Education SK Science Promotion Officer na thadorpa chirol amana khangalagli Hosi Paugi Marathana amukasu atemrem tang logzari break mutungda amukasu taram logzari Sagolmang Area Mega Student Association Sinduna Association Sigi Yankaitaruk Suba General Conference cum Sports Meet Consideration Cray Tha Sigi Tang Taratertagi Satharakiba Sports Meet Question Bagi Thoramda IOC Gi Dealer L Manoranjan Amadi Retired A I Sisha and Sisakna Athiba Mithulan Singh Oiki Sports Meet Asida Makong Mathang Taraba Tim Singda Manamathung Singh Yanthokuna Kusinaki Tauranga Mari Lenena, Retired Suicide A Sisakna, Damdam Sida, English Signal Lena Bonavada, Asigumba, Sports Meet cum General Conference, Asina, Asawamateng, Pagani Haiki. El Manoranjana, Equi Masel Puna, Yaminaduna, Tauram Sing Pangtopana, Lushina Vigilipun, Sasilagani, Haiki. Jose Maribapau Amhana. Manipurda Diversion Based Irrigation Project by Katuna, Manung Hadin Mopom Sinda, Sing Pangadori. ISTV Bombing Tami Singu Amkhana.